Kakching Wairi side ki akhoibu konbiriba Ibudhou Khamlangbagi mami khajitang mayamda ucharibani drone gi footage ni aerial view tamboina mayam tujakibani Ibudhou Khamlangbani mangdo ubiriba laisham laikol asi Wairi Ibudhou Khamlangbagi laikol lai herawu matamdadi yamna sinmanebako adu akhoisu Kakching praja singi Wairi side ki oinadi Ibudhou Khamlangba haigradi Ibudhou Khamlangba da loina khurame turien sigi khoi sengmai turien sigi sekmai nateko sengmai turiel gi hek nakanda Kakching bridge Kakching gi thong bazar gi thong sidagi adum uraba mafam ni yang nakna ko Kakching Wairi Ibudhou Khamlangba laikol adu nongmasu ai khulelom da su Ibudhou Khamlangba khulel gi gisu amalai koibu konbiriba Ibudhou Khamlangba Khulel amadi Wairi animaki footage to ai masidadi yaujadre footage Wairi khaktagi oina ko laujabani tentakpa mayamda sum yenghaningdana ai laujakibani mayamgi comment adu makha gi comment box ta comment video si ai mafam khara zum chatlaga explore tawba ching madadi hojik yam kana changba yaba mafam di oidramnina yaba mafam ko paiba yaba yadaba mafam yam leibadu aduna maram oiraga chachadri mathang mayamgi nungainanaba adum matek adum hapcharake mayamgi damak any mayam aibu comment amadi aibu subscribe to video khwai punamak any comment leiraga di makhagi comment box ta comment isbiramu mathang gi oiba explore tawba jaga khara adum jaga makhai jaga khai ai hapcharake masini tentakpa mayamda ai sum video si namna sum mayamda sum dialogue macha sum hapchakhibani thank you everyone mayam mathangi blog amada amuk koi punna thengnarasi thank you yai fare Ibudhou Khamlangbana yai fare